Leibak Asigi Mafam Khudingmakta Leiriba terrorist sing Maru Phangna Muthatkani amadi terrorist sing na sataba thabak thoram sing Bharat Sarkarna khangduna leiroi haina Union Home Minister Amit Shah na phongdokre wafam asi Bharat ki konung New Delhi da pangthokpa thoram amada saruk yaba lakpada phongdokibani Union Home Minister na makata na hai terrorist sing na satharakpa makhoi gi pangdabagi attack adu mai pakpa amani haina lauramba yai adubo Prime Minister Narendra Modi na luchingba sarkarna terrorist amata lemna tharoi Leibak Asigi Mafam Khudingmakta Leiriba terrorist sing Maru Phangna Muthatkani amadi terrorist sing na sataba thabak thoram sing Bharat Sarkarna khangduna leiroi haina Union Home Minister Amit Shah na phongdokre wafam asi Bharat ki konung New Delhi da pangthokpa thoram amada saruk yaba lakpada phongdokibani Union Home Minister makata na hai terrorist sing na satharakpa makhoi gi pangdabagi attack adu mai pakpa amani haina lauramba yai adubo Prime Minister Narendra Modi na luchingba sarkarna terrorist amata lemna tharoi Leibak asidagi Maru Phangna Muthatpa haibasi Bharat Sarkar gi sab saba firep amani haina phongdokre nakalamromda mara leijadaba nupi angang singda khut thaduna minung silaitana hatpa tupagi thodok singda senriba kuki militant singi mathaktasu Union Home Minister na phongdokliba wafam asi ngakna satkadoribra natraga tumina dumak leisingadoribra haibasi miyamgi achoba wahang ngamoirakli